ꯑꯗꯣ ꯆꯠꯂꯨꯒꯅꯨ ꯊꯨꯅ ꯁꯥꯔꯅꯤ. ꯊꯣꯏꯕꯅꯤ ꯈ꯭ꯋꯥꯏ ꯃꯨꯡꯗꯥꯏ. ꯌꯥ ꯆꯥꯂꯦ ꯊꯣꯏꯕ ꯇꯦꯔꯥ. ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯀꯛꯆꯤꯡꯗ ꯑꯣꯏꯅ ꯆꯩꯔꯥꯎꯔꯦ ꯑꯩꯈꯣꯏ. ꯑꯗꯣ ꯃꯃꯥꯈꯣꯏꯗꯤ ꯆꯩꯔꯥꯎꯕꯁꯦ ꯉꯥ ꯇꯧꯅꯩ ꯍꯥꯏꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯩꯇꯩꯗꯤ ꯑꯅꯝꯕ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯅꯝꯕ ꯆꯩꯔꯥꯎꯏ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯔꯥꯃꯤꯁ ꯉꯥꯛꯇ ꯇꯧꯋꯦ. ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯃꯥꯈꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯒ ꯁꯤꯕꯥꯅꯟ ꯌꯥꯎꯕꯩꯗ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯒꯨꯒꯨꯅ ꯑꯁꯥꯝꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯗꯗꯥꯅ ꯈꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯨ ꯆꯩꯔꯥꯎꯕ ꯇꯧꯕꯒꯤ Sing đâu? Nó con muốn chọc ra cái nó mai thôi là sao? Ui đấy. Ra nó sẽ đâu rồi nhỉ nhá? Hắn nói bị quá ra sập lại đây tay à rồi. Dasar nih. Thôi vậy anh các bạn. Thôi bela, saya aja. Coba di sini loh. Coba mangga, coba mangga. 09. Aduh, challugunu thuna sarani. Thoibani khwai mungdai. Ya chale thoiba tera. Anh phạm mà phụ xe không có rảnh. Không phạm cho bác. Cắt hai nữa được. Hả? Gì nhỉ? Hơi, nghe rồi kìa. Ken fence. Chị fence. Đây cho này. Hay là tài. Đi gầu này vào ra. Cho bài. Đó là. Sao rồi? Xin hả các bạn? Mà táo là không đủ về. Silo. Pinto. Thangilo ko kando ro thangilo. Thanglo thang thang. Có thể đây. Nó mẹ ấy. Tôi bỏ không được con gì đây. Thế rồi gì sang cái gì. Mà tay để chân. Tay này đây. Mà tay. Quay đi. Phần đó mà ra đó mà. Quay đây. Quay đây. Silo qua tay. Người qua không hả? Người qua trong phải rồi. ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯀꯛꯆꯤꯡꯗ ꯑꯣꯏꯅ ꯆꯩꯔꯥꯎꯔꯦ ꯑꯩꯈꯣꯏ. ꯑꯗꯣ ꯃꯃꯥꯈꯣꯏꯗꯤ ꯆꯩꯔꯥꯎꯕꯁꯦ ꯉꯥ ꯇꯧꯅꯩ ꯍꯥꯏꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯃꯩꯇꯩꯗꯤ ꯑꯅꯝꯕ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯅꯝꯕ ꯆꯩꯔꯥꯎꯔꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯔꯥꯃꯤꯁ ꯉꯥꯛꯇ ꯇꯧꯋꯦ. ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯃꯥꯈꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯒ ꯁꯤꯕꯥꯅꯟ ꯌꯥꯎꯕꯩꯗꯃꯛꯇꯅ ꯉꯁꯤ ꯐꯨꯜ ꯃꯤꯔꯥꯃꯤꯁ ꯇꯧꯕꯤꯔꯦ. ꯑꯗꯨꯒ ꯉꯥ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯛꯆꯤꯡꯒꯤ ꯐꯦꯃꯤꯂꯤꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯍꯧꯔꯦ. ꯑꯗꯨꯒ ꯈꯣꯏꯔꯝꯃꯅꯤ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯥꯅꯟꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ. ꯁꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯃꯑꯣꯡ ꯇꯥꯔꯦ. ꯑꯩꯅ ꯃꯥ ꯅꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯞ ꯐꯨꯔꯅꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯕ ꯀꯔꯤ ꯐꯥꯎꯒꯦ ꯉꯁꯤ ꯃꯃꯥꯈꯣꯏꯅ ꯉꯥꯒ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯅꯤꯗꯃꯛꯇꯅ ꯄꯨꯔꯥ ꯐꯨꯜ ꯃꯤꯔꯥꯃꯤꯁ ꯇꯧꯕꯤꯕꯁꯦ? ꯍꯔꯥꯎꯏꯀꯣ. ꯁꯣꯝꯗ ꯁꯨꯔꯁ ꯂꯩꯔꯦ. ꯇꯦꯗꯤ ꯉꯁꯤ ꯄꯨꯔꯥ ꯐꯣꯝꯗꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩꯁꯨ ꯂꯩꯔꯦ. ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯁꯣꯝꯗꯅ ꯑꯕꯨꯡꯉꯣꯅ ꯀꯟꯅ ꯃꯃꯥꯒ ꯍꯣꯠꯅꯔꯤ ꯀꯠꯅꯕ.
ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯟ ꯖꯦꯅꯤꯌꯥꯁꯨ ꯂꯩꯔꯦ ꯖꯦꯅꯤꯌꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯏꯆꯟ ꯖꯦꯅꯤꯌꯥꯁꯨ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯀꯟꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯕꯒꯨꯝ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯅ ꯈ꯭ꯋꯥꯏ ꯐꯖ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯅ ꯄꯤꯊꯣꯛꯑꯦ ꯅꯪꯁꯦ ꯑꯩꯗꯤ ꯁꯤ ꯐꯪꯕꯁꯦ ꯖꯦꯅꯤꯌꯥꯒꯤ ꯃꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯦꯟꯁꯦ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯕꯅꯤ ꯀꯩꯅꯣꯅꯦ ꯑꯦꯡꯒꯜ ꯁꯦꯡꯉꯦ ꯑꯃꯃꯝ ꯈꯣꯏꯔꯝꯕꯗꯣ ꯃꯃꯥ ꯈꯣꯏꯔꯝꯕ ꯕꯨꯡꯉꯣ ꯈꯣꯏꯔꯝꯕ ꯁꯨꯔꯦꯁ ꯑꯗꯣꯝꯗ ꯑꯩ ꯈꯣꯏꯔꯝꯒꯦ ꯀꯩꯅꯣꯅꯦ ꯑꯦꯡꯒꯜ ꯐꯖꯩ ꯀꯩꯅꯣ ꯐꯖꯩꯕ ꯃꯃꯥꯅ ꯈꯣꯏꯔꯝꯃꯣ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯈꯣꯡ ꯅꯨꯡꯉꯥꯏꯇꯦꯕ ꯈꯣꯡ ꯅꯥꯕ Mau foto mana kapu kau kan? Kru kulo pore, Arab pore kya ya? Joy tau joy. Joy tau. Ah. Kamu ya. Lepas kalau. Pasti kerja, pejam jauh. Không sao chưa đâu. Nanti dia foto mana siapa pun. Nanti dia foto mana siapa pun. Anh em mới đi. Ichen Rosina जो कन्ना युमदों खुदेंगी हिंजांग मथेन थेली है तार युम क्या सरो जिक थेली जा Giàu đấy. Không có. Tara thôi. बाप रे तरा मत होए आसियामी है सी के ताई थोई सुधोई रा ओ आसाते जो वाले युमदों खुदेंगी थेली कोई माँ तरा हम दो तरा मरी मुकिन दे तो काय दे हाँ सीनी नुक्सी भाई जे मैम पर ब्लॉक पता Bawa dia. मयाम अगी नुक्सीरबा इनाव गुना आसामदगी अखोई युमदगी हाय तारेको अखोई बाबाना हायदि मपानदा खोयरंबा अदुगा दादाना खोयरंबा अखोई जो चेराव तौबगी वीडियो मते म थाजरकपने अदुदो अइना नुक्सी मंदना अगी जुमगी वीडियो सो मयामदा शेयर तौजरकपने पुलपना सम्मगम